ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥꯎ, ꯑꯩ ꯋꯥ ꯑꯃꯇ ꯍꯪꯒꯦꯕ꯫ ꯏꯃꯥꯁꯤ ꯀꯩꯅꯣ, ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ? ꯉꯁꯥꯏꯗꯤ ꯅꯠꯇ꯭ꯔꯣ ꯀꯧꯔꯤꯁꯦ? ꯏꯃꯥ ꯅꯪꯕꯨ ꯉꯁꯥꯏꯗꯤꯅꯤ ꯃꯤꯅ ꯀꯧꯔꯤꯁꯦ꯫ ꯅꯅꯥꯛꯁꯤꯗꯅꯤ, ꯅꯃꯥꯡꯗ ꯐꯝꯃꯒꯅꯤ ꯏꯃꯥ ꯅꯪꯕꯨ ꯀꯧꯔꯤꯁꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯃꯨ ꯀꯩꯗꯧꯒꯤ ꯏꯃꯥ ꯅꯪꯕꯨ? ꯇꯜꯂꯤꯉꯣꯏꯗꯤ ꯌꯥꯝꯅ꯫ ꯃꯣꯏ ꯅꯨꯄꯥꯅ ꯀꯧꯔꯗꯤ ꯀꯩ ꯍꯥꯏꯒꯦ ꯃꯣꯏ ꯃꯄꯥ ꯀꯥꯏꯅꯒ ꯃꯔꯩꯒꯁꯦ ꯀꯣꯟꯅ ꯀꯦꯔꯒ ꯈꯨꯝꯈꯤꯅꯦꯕ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯅ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯏꯕꯦꯇꯣꯟ, ꯊꯣꯏꯁꯨ ꯍꯟꯗꯦ꯫ ꯑꯗꯨꯃꯛ ꯍꯦꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯋꯥ ꯍꯥꯏꯔꯤ꯫ ꯏꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯆꯥ ꯁꯛ ꯐꯖꯕꯤ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤ? ꯋꯥ ꯑꯝꯇꯪ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯏꯃꯥꯎ꯫ ꯑꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯈꯨꯝꯗ꯭ꯔꯦ? ꯏꯃꯥ ꯅꯪ ꯈꯨꯝꯗ꯭ꯔꯦ? ꯐꯩꯗꯨꯗꯤ ꯑꯩ ꯌꯨꯝ ꯍꯟꯖꯤꯜꯂꯔꯣꯏꯀꯣ, ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯗꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤ꯫ ꯃꯗꯨ ꯍꯦꯛ ꯆꯠꯈꯤꯕ ꯎꯕꯒ ꯏꯕꯦꯇꯣꯟꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯊꯣꯛꯅ ꯉꯥꯎꯊꯤꯗꯧꯔꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯁꯦ꯫ ꯅꯣꯡꯃꯒꯤ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯏ, ꯉꯥꯡꯅꯕꯅ ꯏꯋꯥ ꯋꯥꯁꯤꯜꯂꯛꯏꯕ, ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯠꯇ ꯅꯥꯏꯗ꯭ꯔꯦ꯫ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯋꯥꯔꯛꯄ ꯋꯥꯠꯈ꯭ꯔꯦ ꯏꯆꯥꯁꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯄꯨ ꯋꯥꯔꯛꯈꯤꯗ꯭ꯔꯣ ꯐꯨ ꯆꯩꯗꯅ? ꯆꯥꯎꯔ ꯁꯥꯡꯂꯕꯅꯤꯅ ꯃꯈꯨꯠ ꯍꯟꯒꯦ ꯍꯥꯏꯔꯛꯏꯅꯤ꯫ ꯍꯣ ꯂꯩꯀꯥꯏ ꯇꯥꯎꯍꯦ ꯅꯣꯏꯁꯨ꯫ ꯅꯆꯥꯁꯤꯡꯗꯣ ꯄꯤꯛꯂꯤꯉꯩ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯆꯧꯀꯣ, ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯑꯩꯗꯧꯅ ꯃꯊꯥ ꯁꯥꯅꯗꯅꯕ꯫ ꯅꯨꯡꯁꯤꯔꯤꯅꯤ ꯏꯆꯥꯅꯤ ꯀꯥꯏꯅ ꯂꯨꯅꯒ ꯇꯧꯔꯕ, ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯂꯕ ꯑꯉꯥꯡꯁꯦ ꯅꯋꯥꯡꯅꯒ ꯆꯥꯎꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯀꯔꯤꯝꯇ ꯎꯁꯤꯠꯇꯕꯅꯤꯀꯣ꯫ ꯃꯣꯏꯅ ꯍꯥꯏꯈꯩ ꯌꯥꯔꯨꯅꯨ꯫ ꯁꯥꯟꯅꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯦꯜꯂꯦꯍꯦ꯫ ꯍꯩ ꯃꯃꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯈꯠꯅ ꯆꯩꯅꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯏꯗ ꯅꯨꯄꯤ꯫ ꯌꯦꯡꯉꯣꯏ ꯁꯤ ꯂꯧꯕꯨꯛꯇꯒꯤ ꯉꯥ ꯈꯔ ꯐꯥꯔꯛꯄꯅꯤ, ꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯩ ꯄꯨꯈ꯭ꯔꯤ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ, ꯍꯛꯆꯥꯡꯁꯤ ꯌꯥꯗ꯭ꯔꯦꯍꯦ꯫ ꯉꯥꯗꯣ ꯃꯃꯥ ꯍꯧꯗꯣꯡꯅꯒꯨꯝ ꯆꯦꯟꯈꯤꯅꯤꯀꯣ꯫ ꯅꯪꯒꯤ ꯊꯧꯁꯥꯗꯕꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯩꯊꯣꯛꯄꯤꯗꯣ ꯇꯧꯒꯅꯨꯀꯣ, ꯑꯩ ꯀꯨꯏꯔꯛꯂꯣꯏ꯫ ꯆꯥꯛꯇꯣ ꯁꯤ ꯃꯪꯒꯣꯜꯁꯤ ꯊꯝꯂꯝꯃꯨ, ꯄꯨꯊꯣꯛꯑꯒ ꯊꯝꯃꯝꯃꯨ ꯀꯣ꯫ ꯇꯣꯃꯥꯜ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯇꯨꯅ ꯏꯔꯨ ꯂꯨꯖꯔꯤ, ꯂꯣꯏꯔꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯃꯥ, ꯈꯨꯗꯩ ꯑꯃꯇꯪꯗꯤ ꯄꯤꯔꯧꯗꯅ꯫ ꯅꯠꯇꯦ ꯀꯔꯤ, ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯋꯥ ꯍꯪꯕꯒ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯂꯥꯛꯄꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯂꯒ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯆꯥꯅꯨꯄꯤꯅ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ? ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯔꯤꯔꯣ? ꯑꯉꯥꯡꯒ ꯅꯪꯕꯣ? ꯃꯃꯥ, ꯑꯉꯥꯡꯒ ꯃꯥꯟꯅꯒꯅꯨ ꯍꯥꯏꯔꯒ ꯅꯪ ꯁꯤꯗꯤꯀꯣ꯫ ꯈꯅꯥꯎꯁꯤꯁꯨ ꯂꯣꯛ ꯊꯨꯡꯗꯣꯏꯔꯥ ꯀꯩꯅꯣ ꯏꯅꯨꯡ ꯑꯃ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯥꯕ ꯌꯥꯗꯦ, ꯆꯥꯛ ꯇꯣꯛꯄꯒ ꯑꯩ ꯂꯩꯕꯨꯡ ꯈꯥꯡ ꯑꯗꯣ ꯈꯣꯏꯍꯤꯒ ꯊꯤꯠꯂꯒ ꯊꯛꯆꯤꯟꯕ ꯇꯥꯏ꯫ ꯀꯔꯤ ꯃꯊꯦꯜꯅꯣꯅꯦ? ꯇꯣꯃꯥꯜ ꯆꯪꯁꯤꯟꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯆꯥꯛꯇꯨ ꯇꯣꯠꯄ ꯍꯧꯔꯒ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯑꯃ ꯍꯨꯛꯂꯒ ꯆꯥꯏ꯫ ꯆꯥꯅ ꯃꯥꯒꯤ ꯁꯅꯥꯔꯩꯗ ꯑꯃꯨꯛ ꯌꯦꯡ, ꯆꯥꯛꯇꯨ ꯆꯥꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯔꯒ ꯊꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯃꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯆꯥꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯁꯅꯥꯔꯩ? ꯍꯅꯨꯊꯪꯗ ꯅꯪꯕꯨ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯂꯛꯏ ꯈꯔ ꯇꯞꯂꯞꯅ꯫ ꯃꯄꯥ, ꯅꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯀꯝꯗꯧꯁꯤ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯑꯩꯗꯤꯅꯦ ꯑꯩ ꯋꯥꯒꯁꯦ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ꯫ ꯅꯠꯇꯦꯀꯣ, ꯑꯩꯈꯣꯏꯅ ꯏꯆꯥ ꯃꯊꯟꯇꯅꯤ, ꯂꯨꯅ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯍꯟꯗ꯭ꯔꯦ꯫ ꯃꯥꯅꯅꯦ ꯍꯥꯏꯔꯤꯈꯩ ꯌꯥꯗꯨꯅꯇ ꯂꯥꯛꯏ꯫ ꯐꯨ ꯆꯩꯕ, ꯀꯤꯍꯟ ꯈꯪꯍꯟꯕꯁꯨ ꯇꯧꯗꯦ꯫ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ꯫ ꯃꯃꯥꯁꯤꯁꯨ ꯍꯅꯨꯁꯜꯂꯛꯑꯦ꯫ ꯑꯩꯒꯤ ꯇꯤꯡꯁꯤꯃꯇꯪ ꯄꯥꯡꯉꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯦ꯫ ꯍꯩꯇꯦ ꯁꯤꯗ ꯆꯥꯛ ꯑꯃ ꯊꯣꯡꯉꯨ ꯍꯥꯏ, ꯍꯩꯇꯦ꯫ ꯑꯃꯁꯨ ꯑꯃꯠꯇ ꯍꯩꯇ꯭ꯔꯦ꯫ ꯀꯔꯤꯅꯣꯕ ꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯐꯨ ꯆꯩꯔꯨꯅꯤꯁꯨ ꯆꯥꯎꯔꯦ, ꯃꯈꯨꯠ ꯍꯟꯒꯦ ꯍꯥꯏꯔꯤꯅꯤ꯫ ꯂꯩꯀꯥꯏꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ, ꯊꯣꯡꯒꯥꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯩ꯫ ꯁꯥꯟꯅꯔꯩ, ꯅꯆꯥꯅꯨꯄꯤꯗꯨ ꯀꯔꯤꯅꯣ ꯌꯥꯝ ꯈꯠꯂꯤ꯫ ꯁꯥꯟꯅꯔꯩ, ꯅꯆꯥꯅꯨꯄꯤꯅ ꯃꯇꯦꯡꯒ ꯄꯥꯡꯗ꯭ꯔꯕꯣ? ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯁꯥꯟꯅꯔꯩ ꯀꯔꯤꯅꯣꯅꯦ, ꯅꯆꯥꯅꯨꯄꯤ ꯂꯩꯅ ꯅꯪꯕꯨ ꯊꯕꯛꯇꯣ ꯅꯪꯅꯗ ꯇꯧꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ? ꯁꯥꯟꯅꯔꯩ, ꯅꯆꯥꯅꯨꯄꯤꯗꯣ ꯑꯁ꯭ꯋꯥꯏꯗ ꯅꯨꯄꯥ ꯎꯅꯍꯧꯋꯤ꯫ ꯁꯥꯟꯅꯔꯩ, ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯉꯥꯡꯉꯨ꯫ ꯂꯣꯏꯔꯦ ꯈꯠꯄꯗ꯫ ꯃꯄꯥ, ꯑꯩꯅꯦ ꯑꯩ ꯁꯥꯟꯅꯔꯩ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦꯕ ꯑꯩ꯫
ꯌꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯍꯪꯕ ꯈꯨꯝꯗꯈꯩ ꯄꯩꯔꯤꯕꯗꯣ ꯇꯞꯅ ꯇꯞꯅ ꯐꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯂꯩꯁꯥꯔꯤꯉꯩ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯈꯔ ꯀꯦꯅ ꯃꯧꯅ ꯂꯩꯖꯕꯒꯤ ꯋꯥꯅꯤ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔ ꯃꯇꯝꯗ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯌꯥꯏ ꯂꯪꯖꯁꯠ ꯀꯦꯖꯁꯠ ꯍꯩ ꯃꯃꯥ ꯀꯥꯟꯅꯗꯕꯗ ꯅꯪ ꯑꯃꯀꯣ ꯑꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯑꯗꯅꯦ ꯌꯥꯔꯤꯕ ꯃꯈꯩ ꯄꯉꯥꯡꯗ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯊꯦꯝꯅꯧꯗꯅ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯦꯝꯗꯣꯛ ꯅꯆꯥꯅꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯅꯪꯅ ꯃꯃꯥꯅꯤꯀꯣ ꯈꯠꯅ ꯆꯩꯅ ꯂꯥꯎꯅ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯥ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯗꯅ ꯇꯣꯛꯀꯅꯤ ꯅꯆꯥꯅꯁꯨ ꯂꯧꯕꯤꯔꯣꯏ ꯅꯪꯅꯁꯨ ꯁꯥꯎꯔꯅꯤ ꯑꯗꯨꯅ ꯊꯦꯝꯅꯧꯗꯅ ꯇꯞꯅ ꯇꯞꯅ ꯍꯥꯏ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨꯀꯣ ꯑꯣ ꯈꯪꯖꯗꯦ ꯑꯩ ꯅꯆꯥꯅꯦꯅ ꯃꯇꯥ ꯑꯃꯒꯤ ꯅꯆꯥꯅꯤ ꯈꯪꯉꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯇꯣꯝꯇꯒꯤ ꯏꯆꯥ ꯅꯠꯇꯦꯀꯣ ꯃꯃꯥ ꯏꯁꯧꯗꯣ ꯌꯥꯔꯦ ꯈꯔ ꯂꯥꯡꯂꯕꯗꯤ ꯑꯁꯣꯝꯗꯅꯤ ꯏꯆꯦꯊꯣꯏ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯐꯖꯈꯠꯂꯦꯀꯣ ꯍꯦ ꯑꯉꯥꯡꯅ ꯀꯩ ꯆꯥꯒꯦ ꯉꯥꯎꯁꯤꯟꯅꯩꯅꯣ ꯍꯥ ꯅꯌꯨꯝ ꯆꯠꯂꯣ ꯂꯝꯕꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯏꯆꯦꯊꯣꯏ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯀꯣ ꯏꯆꯦꯊꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯗꯣ ꯆꯍꯤ 3 ꯈꯛꯇꯅꯤ ꯑꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯆꯍꯤ 3 ꯍꯜꯂꯤ ꯀꯩꯗꯧꯔꯒꯦꯕ ꯁꯨꯝ ꯍꯥꯏꯕꯤ ꯋꯥꯅꯤꯗ ꯑꯩꯁꯦ ꯋꯥ ꯑꯃꯁꯨꯡ ꯏꯆꯦꯗ ꯀꯣꯟ ꯍꯥꯏꯔꯒꯦꯗ ꯍꯩꯃꯥ ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔꯕ ꯑꯁ ꯑꯗꯨꯗꯤꯅꯦ ꯀꯣꯟꯅꯒ ꯍꯥꯏꯔꯅꯨ ꯀꯣꯛ ꯍꯧꯖꯤꯛ ꯁꯠ ꯍꯥꯏꯔꯣꯃꯦ ꯃꯣꯏ ꯇꯉꯥꯡ ꯅꯪꯕꯣ ꯑꯦ ꯀꯩꯅꯣ ꯏꯆꯦ ꯑꯩꯗꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩ ꯆꯠꯂꯨꯔꯒꯦ ꯍꯦ ꯑꯉꯥꯡ ꯉꯥꯏꯈꯣꯅꯤ ꯅꯪ ꯃꯁꯤ ꯉꯥꯏꯈꯣꯃꯦꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯋꯥꯈꯜꯒꯁꯤ ꯁꯥꯒꯠꯆꯧꯔꯒ ꯑꯩꯕꯨ ꯑꯁ ꯑꯩꯁꯤ ꯆꯍꯤ ꯌꯥꯝꯕꯅꯤꯗꯣ ꯅꯨꯄꯥ ꯀꯣꯏꯅꯤꯡꯂꯤꯁꯤꯒ ꯑꯩꯕꯨ ꯍꯦꯂꯣꯏꯒ ꯁꯥꯔꯒ ꯑꯩꯁꯦ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯁꯤꯔꯅꯦ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯇꯩꯔꯦꯡ ꯂꯩꯕꯤ ꯇꯧꯔꯒ ꯑꯁ ꯈꯪꯅꯤꯕ ꯅꯨꯄꯥ ꯑꯃꯇꯪ ꯀꯣꯏꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯨ ꯊꯣꯏꯗꯣ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ ꯑꯩꯅꯦ ꯑꯃꯥꯏꯕꯤ ꯑꯣꯏꯔꯁꯤꯔ ꯈꯪꯗ꯭ꯔꯦꯕꯣ ꯅꯪꯗꯤ ꯑꯃꯥꯏꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯗꯣꯏꯕ ꯅꯠꯇꯦ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯁ ꯀꯥꯟꯅꯔꯣꯏꯀꯣ ꯏꯕꯦꯝꯃ ꯑꯃꯥꯏꯕꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯣꯏꯕꯣꯏ ꯈꯜꯂꯤꯔꯣ ꯅꯪ ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ ꯑꯃꯥꯏꯕꯤ ꯑꯣꯏꯔꯗꯤ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤ ꯇꯩꯔꯦꯡ ꯂꯩꯕꯤꯒꯩꯗꯣ ꯇꯧꯔꯒ ꯐꯥꯔꯒ ꯀꯣꯏꯕ ꯌꯥꯏꯗꯅ ꯅꯪꯁꯦ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯀꯩꯅꯣ ꯈꯪꯗꯦꯗ ꯅꯨꯄꯥ ꯑꯝꯇꯪ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯀꯥꯟꯅꯔꯣꯏ ꯀꯥꯟꯅꯅꯤꯗ ꯅꯪꯕꯣ ꯁꯦꯜꯁꯨ ꯐꯪꯅꯤ ꯑꯗꯩ ꯅꯨꯄꯥꯁꯨ ꯍꯣꯏꯅꯦ ꯊꯣꯏ ꯆꯨꯝꯃꯤꯅꯦ ꯀꯥꯟꯅꯔꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃ ꯂꯩꯌꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯝꯃꯁꯤ ꯑꯩꯈꯣꯏ ꯌꯥꯕ꯭ꯔꯣ ꯑꯃꯥꯏꯕꯗ ꯇꯝꯃꯒ ꯀꯩꯗꯧꯅꯤ ꯑꯃꯥꯏꯕꯤꯗ ꯇꯝꯗꯧꯅꯤ ꯍꯩ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯗꯣ ꯇꯁꯦꯡꯅ ꯌꯥꯝ ꯍꯩ ꯋꯥꯅꯤ ꯅꯪꯕꯣ ꯑꯃꯥꯏꯕꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯕꯦꯝ ꯑꯃꯥꯏꯕꯤꯅꯦ ꯑꯃꯥꯏꯕꯤ ꯑꯦ ꯅꯨꯄꯥ ꯑꯃꯥꯏꯕꯤ ꯅꯪꯒꯤꯁꯦ ꯑꯃꯗꯨꯔꯣ ꯍꯣꯏꯅꯦ ꯑꯗꯨꯗ ꯌꯥꯔꯤ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯇꯝꯃꯁꯦ ꯑꯩꯈꯣꯏꯅꯤ ꯑꯃꯥꯏꯕꯤ ꯑꯣꯏꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯃꯈꯣꯏꯅꯤ ꯀꯥꯏꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯂꯥꯡꯂꯦꯟ ꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯏꯇꯣꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯥꯒꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯠꯇꯦ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯣꯏꯕꯣ ꯂꯥꯡꯂꯦꯟ ꯏꯃꯥ ꯃꯥꯏꯕ ꯑꯦꯔꯥ ꯀꯩꯅꯣꯅꯦ ꯏꯃꯥ ꯃꯥꯏꯕꯩꯕꯣ ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯕ ꯁꯥꯔꯤꯔꯣ ꯑꯩꯕꯨ ꯀꯔꯦꯝꯅꯕ ꯂꯥꯛꯏꯔꯣꯕ ꯅꯠꯇꯦ ꯉꯥꯏꯈꯣ ꯅꯣꯏꯁꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤꯕꯅꯣ ꯑꯩꯕꯨ ꯏꯃꯥ ꯃꯥꯏꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥ ꯀꯩꯅꯣ ꯍꯥ ꯈꯨꯝꯃꯨꯅꯦ ꯀꯩꯅꯣ ꯌꯦꯡꯅꯔꯒ ꯂꯩꯌꯨ ꯍꯥꯏꯗꯤꯅꯦ ꯈꯨꯝꯃꯣ ꯏꯇꯣꯆꯥ ꯂꯣꯏꯔꯦ ꯀꯟꯊꯤ ꯊꯣꯛꯈꯩ ꯁꯥꯎꯔꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯍꯥꯏꯔꯛꯏ ꯅꯠꯇꯤꯌꯦ ꯑꯣꯖꯥ ꯃꯥꯏꯕ ꯏꯃꯥ ꯃꯥꯏꯕꯤ ꯏꯇꯣꯆꯥ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯊꯣꯏꯅ ꯏꯃꯥ ꯃꯥꯏꯕꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯉꯁꯤꯁꯦ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯗꯨꯅꯅꯤ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯃꯈꯥꯗ ꯂꯩꯖꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯃꯥꯅꯦ ꯑꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯑꯁ ꯀꯩꯅꯣ ꯂꯩꯇꯣꯟꯁꯤꯗ ꯄꯨꯡꯁꯣꯏꯗ ꯁꯣꯏꯔꯨꯔꯤꯕ ꯁꯥꯎꯕꯤꯅꯣ ꯑꯣꯖꯥ ꯏꯇꯣꯆꯥꯗꯤ ꯂꯥꯡꯂꯦꯟꯒꯤ ꯑꯃꯨꯛ ꯑꯔꯣꯏꯕꯗ ꯇꯥꯔꯛꯂꯤꯕ ꯀꯔꯟꯁꯤꯗ ꯈꯣꯏꯗꯧ ꯊꯤꯠꯂꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯏꯕꯦꯝꯃ ꯁꯤ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯑꯩꯒꯤꯅ ꯊꯣꯏ ꯃꯥꯒꯤꯅ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯑꯣ ꯐꯩ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯃꯥꯏꯕꯤ ꯑꯣꯏꯅꯤꯡꯂꯤꯕꯁꯦ ꯏꯁꯣꯔꯒꯤ ꯁꯥꯃꯤꯟꯒ ꯐꯪꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯅꯠꯇꯦ ꯁꯨꯝ ꯑꯣꯏꯅꯤꯡꯕꯩꯅꯤ ꯏꯍꯦ ꯇꯧꯍꯩꯗꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯍꯜꯂꯣꯅꯦ ꯅꯣꯏꯕꯣ
ꯑꯃꯥꯏꯕꯤ ꯏꯇꯣꯆꯥꯅ ꯌꯥꯗ꯭ꯔꯕꯁꯤꯗ ꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯉꯥꯎ ꯊꯤꯕ ꯉꯥꯡꯅꯕ ꯋꯥꯕ ꯑꯅꯝ ꯀꯟꯕ ꯃꯣꯏꯒ ꯏꯇꯣꯆꯥꯒ ꯃꯥꯟꯅꯕꯗ ꯉꯝꯕ ꯅꯠꯇꯦ꯫ ꯏꯇꯣꯆꯥ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯍꯣꯏ ꯌꯥꯔꯦꯁꯤ ꯇꯝꯕꯤꯔꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯑꯣꯖꯥ ꯃꯥꯏꯕꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯈꯤꯅꯥ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯠꯇ꯭ꯔꯅꯦ ꯊꯣꯏ? ꯃꯥꯅꯤ ꯆꯨꯝꯃꯤ ꯂꯥꯡꯂꯦꯟ꯫ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯃꯥꯏꯕꯤꯕꯨ ꯀꯩꯅꯣ ꯍꯥꯠꯇꯣꯛꯑꯣꯔ ꯍꯧꯖꯤꯛ? ꯌꯥꯗꯦ ꯌꯥꯗꯦ ꯁꯣꯏꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ, ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯦ꯫ ꯅꯣꯏꯁꯨꯅꯦ ꯉꯟꯅ ꯍꯦꯛ ꯂꯥꯛꯎꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯩ ꯊꯧꯒ ꯌꯥꯝ ꯂꯩꯀꯣ ꯉꯁꯤꯗꯤ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕꯤ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯌꯥ ꯑꯁ ꯇꯜꯂꯤꯗ ꯂꯥꯏꯃ, ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯖꯔꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯂꯩꯋꯩꯈ꯭ꯔꯕꯤ ꯃꯥꯗꯨꯅ ꯊꯤꯗ ꯌꯥꯔꯣꯏꯅ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯥꯅ ꯉꯟꯇꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯋꯣ ꯏꯃꯥ, ꯂꯩꯔꯩꯄꯥꯛꯇꯒꯤ ꯅꯆꯥꯒꯤ ꯇꯧꯁꯦ ꯄꯦꯟꯅ ꯌꯦꯡꯉꯣꯀꯣ꯫ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯅꯦ ꯉꯥꯡꯅꯕꯒ ꯉꯝꯖꯗꯦꯀꯣ꯫ ꯀꯩꯅꯣ ꯅꯪꯅ ꯑꯌꯨꯛꯁꯤꯗꯕꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯀꯩꯅꯣꯕ, ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯑꯝꯇꯪ ꯃꯅꯤꯡꯗ ꯇꯧꯔꯨꯕꯁꯦ ꯑꯃꯨꯛ ꯀꯔꯤ ꯋꯥꯠꯂꯒꯦ? ꯀꯩꯗꯧꯔꯒꯦꯕ? ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ, ꯁꯥꯎꯗꯅ ꯀꯔꯤꯅꯣ, ꯀꯩ ꯃꯤꯠꯌꯦꯡꯅꯣ? ꯍꯥꯏꯔꯛꯑꯣꯕ, ꯁꯥꯎꯗꯅ ꯍꯥꯏꯌꯣꯕ꯫ ꯅꯪꯅꯦ, ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯖꯅꯨꯍꯦ꯫ ꯑꯩꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯁꯅꯥꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯅꯨꯄꯥꯅꯤꯅ ꯅꯨꯄꯥꯗ ꯑꯃꯗ ꯍꯦꯛ ꯌꯨꯝ ꯄꯥꯟꯖꯜꯂꯨꯗꯅ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯕ꯫ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯅꯨꯄꯥꯗꯧꯅ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯔꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯕꯤ ꯅꯨꯄꯤꯗꯧꯅꯁꯨ ꯑꯃꯨꯛ ꯇꯧꯁꯤꯟ꯫ ꯅꯠꯇꯦ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯟꯊꯣꯛ ꯍꯥꯏꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯅꯔꯁꯦ ꯍꯩꯔꯕ? ꯍꯔꯦ ꯌꯥꯏꯌꯦ, ꯍꯦꯛꯇ ꯑꯣꯟꯊꯣꯛꯅꯁꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯄꯥꯝꯖꯕ ꯃꯑꯣꯡꯗꯅꯤ꯫ ꯁꯤꯗꯅꯦ ꯅꯨꯄꯤ ꯅꯪꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯀꯣ꯫ ꯆꯠꯂꯣ, ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯄꯨꯔꯛꯎ, ꯃꯤ ꯂꯥꯛꯅꯔꯅꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯁꯣꯝꯅ ꯇꯣꯃꯥꯜꯒ ꯏꯕꯦꯇꯣꯟꯒꯗꯨ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯏ꯫ ꯀꯩꯅꯣꯅꯦ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯊꯣꯏꯁꯤꯒ ꯂꯥꯡꯂꯦꯟꯁꯤꯒꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯣꯏꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯏ ꯇꯣꯡꯈꯤꯒꯦꯅꯦ? ꯈꯪꯗꯦꯅꯦ ꯑꯩꯁꯨ, ꯅꯍꯥꯟꯈꯩ ꯑꯁꯨꯝꯅ ꯇꯧꯗꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯈꯨꯗꯤꯡꯒꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤꯗ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩꯅ꯫ ꯃꯣꯏꯗꯤ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯅꯕꯒꯤ ꯑꯣꯏꯔꯦ꯫ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ, ꯑꯃꯥꯏꯕꯤꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯇꯅ ꯁꯨꯃꯥꯡꯁꯤꯗ ꯀꯩꯅꯣꯅꯦ ꯃꯁꯤꯕꯨ ꯃꯄꯥ? ꯅꯆꯥꯅꯨꯄꯤꯁꯤ ꯉꯥꯎꯔ ꯆꯠꯂꯅꯤ꯫ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯏꯗ꯫ ꯁꯣꯏꯗ꯭ꯔꯦ ꯃꯁꯤ ꯉꯥꯎꯕ ꯁꯣꯏꯗ꯭ꯔꯦ꯫ ꯃꯃꯥ, ꯉꯥꯎꯕ ꯅꯠꯇꯦꯅꯦ ꯃꯣꯏꯒꯤꯁꯦ꯫ ꯂꯥꯛꯎꯅꯦ ꯀꯔꯤꯅꯣ ꯍꯪꯁꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯅꯤ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛꯇ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯪꯁꯤ꯫ ꯁ꯭ꯋꯥꯏꯗ ꯏꯇꯩ ꯏꯅꯥꯎ ꯂꯨꯝꯂꯒ ꯌꯦꯡꯂꯒ ꯀꯥꯟꯅꯔꯣꯏꯀꯣ ꯃꯣꯏ ꯃꯄꯥ꯫ ꯑꯗꯨꯅꯤꯅꯦ ꯃꯃꯥ, ꯉꯥꯡꯗꯅ ꯂꯩꯔꯨꯅꯨꯅꯦ ꯅꯪꯕꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏ ꯃꯆꯥꯅꯨꯄꯤ ꯃꯣꯏ ꯑꯅꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯪꯉꯤ, ꯊꯣꯏ, ꯂꯥꯡꯂꯦꯟ, ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯔꯤꯅꯣꯕ? ꯏꯁ ꯃꯥꯏꯕꯤꯒ ꯁꯥꯗꯅ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯗꯣ ꯏꯄꯥꯒꯤ ꯊꯣꯏ? ꯅꯪꯕꯨ ꯃꯥꯏꯕꯤ ꯆꯪꯂꯕ꯭ꯔꯅꯦ ꯂꯥꯡꯂꯦꯟ? ꯂꯥꯡꯂꯦꯟꯅ, ꯕꯥꯕꯥ, ꯅꯆꯥꯅꯨꯄꯤ ꯊꯣꯏꯁꯦ ꯑꯃꯥꯏꯕꯤ ꯆꯪꯂꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯏꯃꯥ ꯍꯥꯟꯅ ꯌꯦꯡꯕꯤꯒꯦ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯀꯔꯤ? ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏꯅꯅꯦ ꯇꯧꯔꯨ ꯂꯥꯛꯑꯣ꯫ ꯍꯧꯒꯠꯂꯣ ꯏꯃꯤ ꯅꯪꯕꯣ꯫ ꯍꯩꯃ, ꯍꯧꯒꯠꯇꯦꯅꯦ ꯃꯣꯏꯁꯦ꯫ ꯍꯧꯒꯠꯂꯨꯗ ꯅꯣꯏ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯣ? ꯊꯣꯏꯅ, ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯍꯥꯏꯅꯨꯅꯦ ꯅꯣꯏ꯫ ꯏꯃꯥ ꯀꯧꯅꯤ ꯏꯃꯥ꯫ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯅꯪꯅ ꯂꯣꯟꯅ ꯍꯦꯛ ꯁꯥꯈꯤꯒꯤ ꯄꯣꯠꯐꯝꯗ ꯁꯦꯟꯖꯥꯎ ꯑꯃ ꯊꯥꯗ ꯅꯨꯡꯁꯤ ꯁꯤꯂꯣꯛꯅꯔꯤꯕꯗꯣ ꯑꯣꯏꯔꯣꯏꯅꯦ ꯅꯪꯕꯨ꯫ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯧꯔꯕꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯤ꯫ ꯏꯕꯦꯇꯣꯟ, ꯅꯆꯥ ꯅꯪꯉꯣ ꯆꯦꯛꯁꯤꯜꯂꯨ꯫ ꯅꯪꯅ ꯕꯣꯔꯣ ꯁꯣꯔꯣꯒꯨꯝꯅ ꯂꯩꯔꯤꯉꯩ ꯌꯦꯡꯉꯨꯇꯨ ꯀꯔꯤ ꯁꯥꯔꯦ? ꯇꯣꯃꯥꯜ ꯍꯧꯖꯤꯛ ꯂꯝ ꯂꯩꯕꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤ, ꯌꯨꯝ ꯂꯩꯃ ꯅꯪꯅ ꯊꯧꯑꯣꯏꯕꯤꯗꯗꯅ꯫ ꯃꯄꯥ, ꯀꯔꯤꯅꯣꯕ ꯍꯥꯏꯁꯤ? ꯅꯆꯥꯅꯨꯄꯤ ꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣꯕ? ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ? ꯑꯩꯅꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯈꯜꯂꯦꯕ ꯑꯩꯅ ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯁꯦꯜ ꯊꯨꯝ ꯌꯨꯝꯗ ꯏꯄꯨ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯨꯄꯤꯗ ꯁꯦꯜ ꯊꯥꯗꯧ ꯍꯥꯏꯕꯒꯦ? ꯀꯔꯤꯗ ꯀꯥꯟꯅꯕ ꯐꯪꯒꯦ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯗꯤꯅꯦ ꯍꯥꯏꯖꯔꯤꯕꯁꯤꯅꯤꯀꯣ, ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯒꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯂꯤꯕꯗꯨꯒꯤꯅꯦ ꯊꯥꯒꯤ ꯁꯦꯜ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯍꯌꯦꯡꯃꯛ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯏꯕꯦꯇꯣꯟ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯈꯪꯏ, ꯃꯥꯒꯤ ꯁꯥꯈꯤ ꯌꯥꯏꯕꯤ ꯇꯧ ꯉꯝꯕꯤꯗꯣ ꯃꯥꯁꯨ ꯈꯪꯉꯤꯕ꯫ ꯑꯩ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ ꯑꯩ꯫ ꯀꯔꯤꯅꯣꯗ ꯏꯕꯦꯇꯣꯟ, ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ, ꯅꯠꯇꯦ ꯑꯉꯥꯡꯅ ꯄꯉꯥꯡ ꯉꯥꯡꯂꯒ ꯀꯔꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯔꯤꯕꯗꯨꯕꯨ?
เฮ้ยอีปากี่ถอยการีนู้นนังอีมุงกันนั่นเดาว่าน้ำมาสิครามาก็สักลีตัวบุญนี่สิข้างนั้นการีนู้นหลังเล่นถอยสิมุงทุบสิงก็มาว่าที่ตัวไอ้เนี่ยทำมุกสักกี่หลังเล่นนะตัวมาลีโบน่าสิที่หนูว่านักไอ้ฮักนั่นเนี่ยลอยนักข้างตัวหนักแล้วบันนี้ก็อีมิดตะอูระบันนี้เขาสิสัตว์ลุดเรียบดุสุนังสักขี้กินักแต่สัตว์ลีบันนี้นัดรออีเบตอนกิบพันเก็บนุปูระกะสักขี้ตะปีนับฮัเร่พันเไอ้เหี้ยดุสุนุปะก็ได้นุปีโรเฮ้ยมาเย็บตีนี่นังก็ได้ดิกิพันนุมาสนุกไอ้ด้วยด้วยไอ้ยังไงหน่วยลิเซซ่าเลยสวยนะงั้นสิอีปากสวยนี่ลิเซซ่านี่ก็การีนู้นนังสู้มึงยกสิเลยสิฮะบาร์กสิดาอีซ่าถอยงังนับวาริงไงสิเด้อเฮนงังนับเด้อเอาว่าบันดังมึงยกสิเลยปะเฮ้ยลิเซซ่างังซ่าลิเซซ่านาบันนี่ก็อิสมาสิได้สิดามาสิเด้อไล่ไม่เอาคริงังงังเบกท่าเสด็จเฮ้ยฮันดูเนี่ยสิการีนู้นนี่มาสิฮันดูสิอาเซียร์ก็ตัวมาดูไทยดุกแล้วก็สักเกกตัวบกะไก่โน้มาปุ๊บเราเนี่ยไม่ได้ตาเร่ทุบีหุ่มดูตารักลีบปวดอัดตัวยิงงี้มาดูบัดได้เบ็ดตัวกิดพัมทัดตัวไหนเร่ให้มาพันยังเนี่ยสุดไม่อีสันไหนไม่สุดป้าการีโนนั่งนั่งตัวนี้ไปสิบ่นั่นเองพันยังก็สินั่งนั่งก็ได้เลยพูดโดยน้อยบัดไอ้ตัวเนี้ยอ่างสิ่งสิ่งสุดบางไงให้ดิบ่คันเลยเสียงเงี้ยดิคันเดียบเนี่ยบ่สักขี้กี่ปวดพัมมันหนักจัดตัวน่ะสิปีรุ่ยด้วยนี่บ่นั่นจ้ะก็ได้เนี่ยปีรุ่ยงอนดะสักปีรุ่กันนั่นรุ่ยนั่นจะอะไรสามีพาราบสิดะการีโนบ้ามวยป่านั่นตัวนี้บ่สิไอ้ยี่พันยังสิหุราแล้วก็โลนปูระก็สักขี้เดียปีด้วยบ่มากี่สักขี้ใหญ่ตัวน่ะมวยป่ากี่การีตัวบีระกี่ให้บ่ไอ้เนี่ยฮันดูทั้งสิดะอีป้าจะกินไปก็งั้นสิสวยมึงสิสักขี้เนี่ยบ่มาไอ้ที่ข้างเดียวก็ไม่ยอมรีบนู่นนี่มาสิอิสเฮ้ยอ่างซ่านักคุยอันนี้ตัวนี้พูดตัวสิอ่างก็ได้นะพี่น้องมวยป่านั่นตัวระก็อิสอ่างอิสินะมวยป่ากี่ปุกตาพันเอกสิยับสิเลยหรอนัดจินสุดที่นี่ฮันดูทั้งสิดะการีกันนั่นบ่ได้ไอ้ข้างนี้บ่อีเบต้นอีกคนข้างไม่สักยัยบิดมานักสักเก็บไปมานักสักตัวนี้เฮ็ดได้รู้กี่ว่าสัตว์สามีงังนั่นรู้กี่ไปยามนั้นเนี่ยไอ้ปีนดิเฮ้อีเบต้นพันเอกตัวไปแล้วก็อีมุงเดสาวในสังคีตัวมัลมาสานุปีกี่มานักแต่พัมเลยก็เสียสนุกสิบุแต่เสียงเด้อพันเอกยี่ปุ่นหัวก็ให้ริบนั่นตระก็แต่เสียงเด้อหน่วยบุเอาไม่วิสังลิบป้าใส่คุยเสียแต่เสียงน่ะอาไม่วิสังเลยบันนี้อุตส่าห์มากี่มานักแต่ไอ้คุยเลยเลยบันนี้ไอ้คุยนี่มั้งโอ้หลังเล่นั่งน่ะซุ่มน่ะตัวบุษีนักคุยมาป้าบุ้งน่ะก็สู้ให้ดับละข้างดับละมวยบ่ข้างงี้มวยสู้ก็สู้ให้เด้อภาพบัตรบักนี่อิสระกี่เท่ากับตัวจะบันนี้น่ะก็สู้ให้เด้นะโอ้ไปดูดินู่นสิบ่ก็ยังยังไม่จะรีดฮะก็ยังมุกให้ระเก็บยังให้เครข้างดับดับเลยเตป้าโอ้อันนี้สิอีป้าอีสู้องค์ตีน้ำมาตาหันดับบีนู่นนึงใส่ให้คิดว่าสักกี่ตัวน้ำมาตุนอันนี้ยุ่มสิเด้อก็ยังว่าลีหลักตัวไว้ดินะยิงวันนี้หน่อยบ่ก็ได้ป้ามาดีตัวปนุป้าเลยด้มากี่ตาเซงป้าบดีเซลปีบ่ป้าบดีกินเนี่ยเราทุกปีกี่คันมันนุ่งนุ่งสีภาษานี่ด้อดูป้านั่งเนี่ยฮันดักเซเดสามาอิตาตัวบุเลยก็อิมุงเสียเสียงบริโนนหายเสียเฮ้ยเสียงมันก็รีโนนหายเสียพาเลยเจ้าอีป้าสวยพาวเดทุกลูกกี้บีดีมาเซมเดทุกลูกกี้เสียให้รำลักสักกี้นังเลียนไอ้คนนี้กี่สิคาดีจุ่มบารอกมาเลยไอ้เดียร์เอาบุญสิเดียดีไอ้คนนี้เสียนูป้าพังกันนี่ก็ไอ้เดียเนี่ยนูป้ามาสักภาษาบอกกันละก็แต่ยังเลยมีตัวลูกพาราดงนั่งถนัดดีด้ไอ้สุนีไอ้สุฮาราอุบันนะอุตส่าห์ตัวสาตัวมากี่กันโนมันเลยก็ปีบใหญ่ก็ไอ้คนนี้ปีซีกันโนใครยี่ปีด้วยอะดอไอ้คนนี้กี่สิตามบัดลอยจีมันคำตรงนี้ฮะจัดกี่สิไอ้ริบสุดยอดเลยข้างให้เลยสิบุจัดจะสุดยอดเลยกันนูมิดอาศิดกิถอยหลังเล่นไล่กันกี่มีนะมาสักครั้งมาหัวรักปดกี้อะตัวป้าทางนับคนสิงนะสุมวยบุคังมาหัวรักกี้นูมกินนูมิดอามาดันอีมาไม่บินมุกตาไอ้กี่สากิเลยยกเสียยังบิวพันนับอังกัมบัดกินาคัสกิยานิดาไอ้คอยมามุดตานังกีนัสากิเลยยกเสียยังบิเกก็แงกตั้งไงบิอิสุรกิทาวเกลเสียอีตอมตันเฮกตัวบุยาเด
nama ama watli mahak lakpa ngaisi. Thoidu Langlin lakpa ngairami Langlin su taha laktuna amuk toiba. Ahal laman saduna yam hairabugum yengli nagalamaromdani. Ito sa aina tambiyo pangloy jiba moy anina is. Askomda miyama mayengana lai pauga paui yam sumi kaina hairinya. Adugay ngonda waza si magini kaina kari itik piraktaba. Ayne hing sabi anisa mayum satun lantong niko. Moy nupi ani magmasamto kudang laga haidat nisa. Nugsige tawban nugsige da. Nupa kanaroy ko si nupak sipayo. Ingkol kasi nupa tok nang tatawbiro lau haibani. Ayne otok pa nupa amde yung paloy da. Otok pa nupa haidu nida ko. Nupiya haura buwa. Hing sabi nangi isaw siya. Hay, eko'y sinunguli. Soy na nungay na kidoy ni nang buwa. Nati, tik na kaino ba? Ti o hay de ko. Amuk ta niya, nupa tok iyo ba nupa nang buwa. Hey, ingon da niya, nupa tok pa kay naga yam hay sa sanu ko. Yung panzaroy na laysa ba ibu, nang na ahal laman hay naraga luhong biriba natro. Is, kari, nuy imaga ipaga na mamaw ay sagi hay dan laiba natro. Kaino kangdi, moy na ingon da, nupa ni hay na toy ba? Amuk tang unagi luhong jing mamang da hay babu, ahal sing na sila ba ni, asoy ba kari sulay ba natin na unadri? Ado ka luhong mo namita karino, nupira nupara kang damam sangi na kaluri. Moy tayo to sa, maray kuli sangi. Kangdre da muk toy ba? Pare ni, iray ba kini? Ay, masya, kaso kalaroy ke ba? Ado, uham ta hay kina, ang tayabiyo ba? Karino sanare, kari hay gaya ba nunang ba? Isur ki tawal su taw daw ni. Ay adumak natiyang pangzani, pangsu panglibasini. Ado, sumayin taw ba siya, ay tiyang pamzadi. Nupa oy na laydana, mi o sa may ba mayama masulay ni. Ay siya, nangiloy na bini. Ado na, si, atay matam, aremba kanda, yung pagsipay bito na ingkol singsi taw biyo. Hagsag sajin oy na, kwa, yay na kwa. Hoy, ay sunya, asum na taw ning munati, hekta pa. Yare, wasoy ngang biranu. Ado nupa, kaino ni, nasidagi, ay koy ni ama namagi, matiyang pang narasi ko. Asing ba ko? Kanasay na tawroy siba, nugsisama na laymin narasi ba? Hoy ni yay ni, ay di tasing na sumay na nahanalay ba dong pamli ba ni? Nungay, ay hinupi na gyan taba siya. Ay sunya, kara di siyemdoke. Ado, imapok nung ginidanti, tasing na sanare ay siya. Asum na taron ba na timi? Kaino haybiri ba si ba? Ay di baptaje, kaino ang tasing na yung nahayo. Tayo sa kaino ba? Sanare, ay siya. Migi po siyem nagi, asum na tao ki ba ni? Tasing may suwar ka, isada tong silak pa. Adagi, migi po siyem tasilak pa ka, mapasa na kido na. Ay, asum na tao ki ba ni? Ay suloy na kagi. Hausi kara, no magi kasik, isada yari po siyem ba siya. Tap na lagtok li ba ni? Loy silak la ba ni? Sanare, ay hanagum lay na tao ni. Ay sunang mo ni, nung siri ba ni hingsabi. Aroy bagi wahay duda, kapkitaron ba sa naray do, nokturay. Numidang ateng mamatamdan ni. Muy gini, pari hay do, aduni, ay nausik kaudoy si. Ay di niya, mani uy na kaudoy ni. Pare didi, kaurasi ko, ay ko'y nipun na. Hoy, kaurasi. Nupapang doon niya ko'y nising na sidi, nungay say. Sumda, yu taktor layran ba maniga pariga do, warika na sanari. Mani, iko'y si, laikay sida, yu taktor ba ming chali hay babu. Nupi na ngang naba da su, maming nga duk chali ni ha. Mani, iko'y na ko'y bidam. Nungay kreda, yu ngaw ba siya. Yu ngaw ba mok nungay ba, panisyo na layte ko. Kanino hay, nungay kre, laikay sida, apaw ba ka na lagi. Ay, tawdo, kakandi mo nga sidi. Kay, hunagay. Hunagay. Kanada puge. Puo, ay di tumihe. Tum. Tamani. Is kanana. Tamani na karo pa. Nupini. Kanano ni. Pari. Kanano. Kauri ay himi. Hiramani. Kanino da. Kanasu karo te. Ay sutadi karo pa. Nang namarola pa. Tapari. Kauri. Mania. Ay su kauri. Adunay kaubo nimi. Asway de kanaligi. Kanam lagi. Hisi garay dun. No. Nupa nido. Daireng laybi tau duna somna kauri banina aniduso moy anigi manaktam na laklam ni. Manina. Langlen.
Nang noi ai bu kauri buse. Phai ni. Nang nei karot li buse. Adu de ilak labni na anglen. Nang pudu na idi. Han krani ko. Nang pudu na han mangamro. Chasila. Asengba chasila ta mani. Ani do haunaraga satki thoina. Ai ma haunaraga satki ne ni se. Thoi nang ni zaloidro. Ai gi tung iloidram. Inda dia jalase khoi ni su. Nakhoi yumda pudu na chalo. Asumna thoy amadi langlen do chelami. Makhoi anina tareng laibi tawduna phabani haibadi kanana su khanglamdi nomgi namitni manina. Inupi nang bu kainu chang sang sibu karamna thong. Amai bini da hai aduga yen ga sai ni mase. Kari no khangde toiba laim yaukre. Aibu kamaina nupi selaga lungu no khangde. Hauji phau gyan men taji bai. Nupi nang bu gyan tabrani. Tazaye khoidi. Tani nang budi. Natrane. Ai yu phange nangna than ki je. Kamaina bu thakhi ji no khangni. Musi musu. Yu thaktradi leiba ngamda bai. Kamaina bu nupi nang se. Haidai basani ko. Langlen thoibi ni na du budi. Ye nang thoibi araga thoyoi du kamdokre. Pari so pun khi da bu koi. Aduga nang so moi ga pun ki je. Onya moi soi khoi so thabak sinaba adunani. Hai swai bani hayeng di mai khoi da uta salu batari ni ai wa ta na do ba rasu ai khoi ni gi lei bani ba hayeng ga ngai roi ai hong ji ekta ma khoi di salu ki gi da ai kai du ai su la ki ne ai su tau do uning li bani ni nupi nang pun na se mi na se wa ngang bi ga da bi saru kok la asum na thoi hoi da lak lam thoi hoi yaw rak pa da sumang du da mi ya ma lak tu lei ram mi nang le thoi se mi ya ma yeng bu lai ma le Koidadi kana sulak tare nang hoine asina ni dana ma nei bu ning sing tre si ai di kaino ma lei bada ma han hauri bani ba to ga ma di yu ni ma bu si kaya da patri ba khani dan du ba changsin si bayam pum na mag ai di kaisu hai sa bana sa di ai na soi khilan ki ba yaw ba do amu ta ngak pi yu ta sing na hak soi kre hai kariya nu pi nang na soi kre lan trai ga hekta ya ra dra ha ya ra dra ba na yung pale Ekoina nang khangaroi siro nayum khangaroi siraba isa laying bini lawki basin phamdu yam thuna singu kadai de lay nupi amada ela etu asilai bising nupi nang suni lao noyani na haidi haita amai bi khara saraga yamnaga hai thoi sing thoi bi sarna kari ha ekoi ri lawki basil do hando langlen hoima kaino mayam to bi bisi ba langlen ekoi ni lei sari ngai kaisu khangda akhang bakra saduna aiba saduna mingondagi senjam ma laktokuna tawkhiba singadu hosik moi mayam silaklaga ekoi ni da silpiu hairiba toisin kraba sendo tanja sidani sanare ito sasulaklamni ito sana akoi ubada haire thoi ga langlengani mayam pumba kaidoba yaw amta ingon haibi ozamai ba ani siya attaba mai bi gangta mingondagi selang thoklaga oire padaba tawmi Ekoi dagi su selak thokribat warak lamnibat thoi langlen kai engon dai mayam nai nari bisi kai langlen usa thoi ekoi ni luhung imung naga wabani luhung na ba selai chaduna ekoi ani na miyam ni oida phata mayam ma haijilaga selak thokpani oho kari noi di tumna tawri aseng musum bai ba yatro ekoi ani di taseng ni isat isor tong monati ozagi makhada leiduna mahi pum tamjabani khara khang mai baduna ekhoini na haire khangli mata gumna ekhoini punsinna dana asumna tawki bani usa hinak tasu lakhi da bani thoina usa ekhoi bum ta ngakpi mayam pum na makhoini siu ta ngakpi moyani na layeng bini haina tawki ba lawki ba sil pum hanjin bagum aina oina layeng jage noi layeng jage saubirat hayeng ayuk nganta mayam pum ba ai yumda lakpi asiai tu na mayam pum bu halan kri thoi langlen ai ngasidi noi ni de wa khra du haike yengoi asuk lu bathabak ase nakoi ni oining ngai tu na hek toi ba ya banati ngasi kaishu na tabdi yek amai ba singse miyam na lana launari taseng na isor gi seba tawjri pum basu lana uhanbiri oza ekoi lanjar matung amuk hana tawsare roi nakoi ani makata na amuk hana aigi na laki gaisu lao oza ekoi laksa rik adu waza ekoi da punna sak saram ta samina kisi
ꯑꯣꯖꯥꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯕꯗꯒꯤꯅ ꯑꯉꯝꯕ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯅꯅꯕ ꯕꯣꯔꯁꯨ ꯑꯣꯖꯥꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯒꯦ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩ ꯅꯈꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯏꯃꯨꯡ ꯑꯃ ꯄꯨꯕ ꯉꯝꯅꯅꯕ ꯋꯥꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯑꯣꯏ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯦꯀꯣ ꯁꯅꯔꯩ ꯆꯠꯂꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯑꯃꯥꯏꯕꯤꯒꯤ ꯁꯤꯟꯐꯝꯁꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯅꯁꯨ ꯐꯪꯂꯕ ꯅꯪꯅ ꯁꯥꯈꯤ ꯀꯔꯤꯅꯣ ꯅꯪ ꯁꯥꯈꯤꯁꯦ ꯀꯌꯥꯝ ꯄꯥꯝꯂꯒꯦ ꯁꯥꯈꯤꯁꯦ ꯑꯩꯅꯅꯦꯀꯣ ꯁꯣꯏꯗꯅ ꯃꯁꯝ ꯈꯣꯏꯗꯅꯤꯀꯣ ꯑꯩꯈꯣꯏꯅꯦ ꯇꯣꯃꯥ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪ ꯑꯃꯨꯛ ꯁꯥꯈꯤꯗꯣ ꯀꯣꯏꯅꯕ ꯅꯠꯇꯦꯃꯤ ꯃꯃꯥ ꯅꯪꯕꯣ ꯑꯗꯨꯗꯤ ꯀꯣꯏꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯀꯣꯏꯅꯗ꯭ꯔꯒꯕꯨ ꯑꯁꯨꯝꯅ ꯆꯠꯀꯗ꯭ꯔꯣ ꯍꯥ ꯀꯤꯅꯒ ꯆꯠꯇꯅ ꯀꯩꯅꯣꯕ ꯑꯩ ꯄꯪꯒꯅꯨꯅꯤ ꯃꯃꯥ ꯅꯪꯕꯣ ꯑꯩꯅꯅꯦ ꯅꯍꯥꯟ ꯃꯈꯩ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯁꯤꯁꯦ ꯉꯁꯤ ꯍꯥꯏꯗꯣꯛꯄꯤꯔꯒꯦ ꯃꯃꯥ ꯑꯩ ꯁꯥꯈꯤꯒ ꯈꯪꯅꯗꯦꯀꯣ ꯍꯣꯏ ꯑꯩꯅꯕꯨꯗꯤ ꯈꯔ ꯉꯥꯎꯖꯕꯅꯤ ꯑꯗꯨꯕꯨꯅꯦ ꯌꯦꯡꯉꯣꯏ ꯁꯥꯈꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯔꯨꯞ ꯑꯃꯈꯛ ꯌꯥꯎꯃꯤꯟꯅꯕꯅꯤ ꯐꯥꯎꯔꯦ ꯍꯥꯏꯔꯤꯅꯦ ꯁꯦꯜꯗꯣ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯃꯃꯥ ꯅꯪ ꯑꯩꯗꯤ ꯌꯥꯎꯖꯔꯦ ꯃꯔꯨꯞꯇꯣꯟ ꯇꯧꯕꯅꯤ ꯑꯗꯅꯦ ꯁꯥꯈꯤꯗꯣ ꯂꯣꯏꯅ ꯁꯦꯜꯗꯣ ꯍꯨꯟꯕ ꯉꯝꯃꯣꯏ ꯁꯦꯜ ꯂꯩꯔꯣꯏ ꯃꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯗꯅ ꯃꯥꯒꯤ ꯁꯅꯥ ꯁꯥꯕꯤꯅꯤ ꯃꯔꯨꯞ ꯐꯥꯎꯕ ꯒꯥꯏꯗꯅ ꯍꯥꯏꯕ ꯑꯩꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯇꯪꯈꯥꯏ ꯄꯨꯊꯣꯛꯇꯨꯅ ꯌꯥꯎꯃꯤꯟꯅꯕꯅꯤ ꯃꯃꯥ ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯤꯒꯤꯁꯨ ꯈꯟꯕꯅꯦ ꯑꯩꯅ ꯂꯥꯛꯑꯣ ꯊꯥꯖꯗ꯭ꯔꯒ ꯅꯪꯒ ꯄꯨꯟꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯩꯒ ꯆꯠꯁꯤ ꯅꯪꯕꯨ ꯍꯅꯨ ꯊꯪꯗ ꯑꯩꯕꯨ ꯅꯨꯄꯤ ꯀꯣꯏꯈꯤꯗ꯭ꯔꯣ ꯏꯀꯥꯏꯖꯩꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯃꯥ ꯃꯣꯏ ꯃꯄꯥ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯇꯁꯦꯡꯅ ꯑꯆꯨꯝꯕꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯑꯆꯨꯝꯕꯅꯤꯅꯦ ꯃꯃꯥ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ ꯑꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯐꯅꯦꯛ ꯌꯦꯞꯂꯝꯂꯤꯕꯗꯨꯅ ꯀꯝꯗꯧꯕ ꯏꯍꯦ ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯁꯦꯜ ꯂꯩꯇꯕ ꯃꯔꯨꯞꯀꯤ ꯑꯗ ꯅꯉꯣꯟꯗ ꯍꯥꯏꯗꯧꯗꯣ ꯍꯦꯛ ꯃꯔꯝ ꯍꯪꯂꯛꯂꯕꯗꯤ ꯈꯪꯅꯔꯅꯤꯗꯅ ꯑꯩꯅ ꯂꯣꯟꯅ ꯄꯨꯕꯅꯤ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯡꯁꯤꯡꯅ ꯉꯥꯡꯕ ꯊꯥꯖꯗꯅꯕꯀꯣ ꯍꯣꯏꯅꯦ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯣꯏ ꯃꯄꯥ ꯅꯪ ꯑꯣꯏꯗꯕ ꯑꯃꯗꯤ ꯉꯥꯡꯉꯤꯀꯣ ꯑꯩꯉꯣꯟꯗ ꯌꯦꯔꯦ ꯃꯃꯥ ꯀꯔꯥꯏꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗꯨꯅ ꯅꯪ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯏꯗ ꯐꯔꯦ ꯑꯩꯁꯨ ꯌꯥꯎꯅꯤ ꯆꯠꯄꯗꯣ ꯂꯥꯎ ꯆꯠꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯥꯈꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯏꯇꯣꯆꯥꯅ ꯁꯅꯔꯩ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯥꯜꯂꯕꯣ ꯃꯥꯜꯂꯦ ꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯂꯩꯌꯦꯗꯣ ꯑꯁꯨꯝꯕꯅꯤ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯁꯦꯡꯅ ꯇꯧꯔꯤꯕ ꯃꯁꯤ ꯌꯦꯡꯉꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯊꯣꯏ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯍꯜꯂꯤ ꯁꯦꯡꯅ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯃꯍꯩ ꯆꯥꯗꯨ ꯇꯧꯔꯒ ꯊꯥꯖꯤꯜꯂꯤꯕꯁꯦ ꯃꯁꯤ ꯐꯠꯇꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯕꯗꯤ ꯃꯁꯥꯗꯁꯨ ꯍꯟꯖꯤꯟꯕ ꯃꯁꯥꯗ ꯑꯣꯏꯅ ꯃꯥꯡꯖꯩ ꯃꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯣꯏꯗꯕꯅꯤ ꯏꯁꯥꯒꯤ ꯈꯣꯡꯗ ꯏꯁꯥꯅ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯒꯨꯝꯕꯅꯤꯅꯦ ꯅꯨꯄꯤ ꯍꯣꯏ ꯇꯥꯏ ꯇꯣꯆꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯀꯅꯥꯒꯤꯁꯨ ꯃꯥꯡꯅꯕ ꯁꯤꯜꯂꯨꯗꯦ ꯃꯣꯏ ꯇꯥꯏ ꯇꯣꯆꯥꯁꯨ ꯀꯅꯥꯒꯤ ꯃꯥꯡꯅꯕ ꯁꯤꯟꯗꯦ ꯇꯧꯗꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯊꯣꯏꯒ ꯂꯥꯡꯂꯦꯟꯒꯅ ꯆꯥꯛ ꯀꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯁꯤꯀꯣ ꯍꯣꯏ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯅꯁꯨ ꯃꯈꯣꯏꯅꯤꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯂꯩꯌꯦ ꯃꯣꯏꯅꯤꯁꯦ ꯐꯠꯇꯕꯁꯨ ꯅꯠꯇꯦꯗ ꯑꯩꯁꯨ ꯈꯪꯉꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯏꯇꯣꯆꯥ ꯑꯃꯗꯤ ꯁꯅꯔꯩ ꯃꯈꯣꯏꯅꯤꯗꯨ ꯊꯣꯏꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯊꯣꯏꯅ ꯍꯥꯟꯅ ꯗꯈꯤꯅꯥ ꯄꯨꯊꯣꯛꯆꯗꯨꯅ ꯑꯣꯖꯥ ꯑꯉꯝꯕ ꯈꯔ ꯊꯃꯣꯏ ꯁꯦꯡꯅ ꯑꯣꯖꯥꯒꯤꯗꯃꯛꯇ ꯇꯝꯖꯕ ꯈꯨꯗꯣꯜꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯖꯒꯦꯀꯣ ꯑꯣꯖꯥ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯝꯃꯤ ꯏꯇꯣꯆꯥꯅ ꯌꯥꯔꯦ ꯑꯣꯖꯥ ꯄꯦꯜꯂꯦ ꯂꯥꯡꯂꯦꯟꯒ ꯃꯅꯤꯒꯁꯨ ꯑꯉꯝꯕ ꯗꯈꯤꯅꯥ ꯄꯤꯔꯝꯃꯤ ꯉꯁꯤ ꯅꯈꯣꯏꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯦꯜꯂꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯦꯡꯉꯣꯏ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯣꯀꯣ ꯄꯥꯔꯤ ꯃꯅꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯂꯩꯕ ꯑꯣꯏ ꯑꯩ ꯄꯦꯜꯂꯦ ꯂꯥꯡꯂꯦꯟ ꯊꯣꯏ ꯅꯈꯣꯏꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯕꯨ ꯂꯥꯡꯐꯥꯡ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯑꯣꯖꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ